ꯕꯤꯗꯤꯑꯣ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯗꯥꯒ ꯇꯧꯔꯒ ꯁꯤꯗ ꯌꯦꯟ ꯊꯣꯡꯕꯁꯨ ꯑꯣꯏꯅ ꯆꯦꯂꯦꯟꯖ ꯇꯧꯔꯛꯑꯅꯤ ꯌꯦꯟ ꯊꯣꯡꯕ ꯌꯦꯟ ꯐꯖꯅ ꯊꯣꯡꯉꯝꯃꯦ ꯑꯩꯈꯣꯏ ꯗꯥꯅ ꯑꯩ ꯀꯣꯂꯦꯖ ꯆꯠꯂꯨ ꯍꯜꯂꯛꯄꯗ ꯅꯥꯟꯅ ꯊꯣꯡꯉꯝꯃꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯅ ꯑꯇꯩꯗꯤ ꯀꯩ ꯇꯤꯜꯍꯧ ꯃꯃꯟꯁꯨ ꯌꯥꯎꯔꯦ ꯆꯦꯂꯦꯟꯖꯁꯦ ꯇꯞꯄꯦ ꯍꯥꯏꯕꯗꯣ ꯉꯁꯤ ꯈꯔ ꯊꯨ ꯇꯧꯔꯛꯀꯦ ꯅꯠꯇ꯭ꯔꯥ ꯅꯪ ꯊꯨꯅ ꯆꯥꯖꯔꯦ ꯌꯥꯝ ꯊꯨꯅ ꯊꯨ ꯆꯥꯒꯗꯝ ꯉꯝꯖꯕꯤꯃꯛ ꯅꯠꯇ꯭ꯔꯒꯁꯨꯅꯦ ꯈꯤꯇꯪ ꯍꯥꯟꯅꯗꯩ ꯈꯔ ꯊꯨꯒꯠꯁꯦꯕ ꯃꯊꯪ ꯊꯨꯅ ꯇꯤꯜꯍꯧꯗꯤ ꯐꯖꯗ꯭ꯔꯥ ꯑꯗꯨꯗꯤ ꯍꯧꯔꯁꯤꯔꯥ ꯍꯧꯔꯁꯤ ꯑꯗꯣ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯁꯞꯄꯣꯔꯠ ꯑꯗꯣ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯀꯃꯦꯟ ꯑꯗꯨꯝ ꯄꯤꯁꯟꯕꯤꯔꯣ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕ ꯑꯗꯨꯃꯥꯏꯅꯀꯣ ꯍꯥꯟꯅꯒꯨꯝ ꯇꯧꯁꯜꯂꯣ ꯚ꯭ꯌꯨꯗꯤ ꯀꯩꯅꯣꯗꯤ ꯆꯠꯂꯤꯕ꯭ꯔꯣ ꯆꯞ ꯃꯥꯟꯅꯩ ꯍꯧꯒ ꯁ꯭ꯇꯥꯔꯠ ꯍꯥꯎꯋꯦ ꯑꯗꯨꯅ ꯃꯍꯤꯁꯦ ꯋꯥꯠꯇꯧ ꯃꯥꯟꯕ꯭ꯔꯥ ꯂꯩꯍꯧꯗ꯭ꯔꯕ ꯌꯥꯅꯤꯍꯦ ꯃꯍꯤ ꯂꯩꯇ꯭ꯔꯕ ꯅꯠꯇꯦ ꯃꯍꯤꯗꯤ ꯌꯥꯅꯤꯌꯦ ꯌꯥꯅꯤꯌꯥ ꯃꯊꯛꯇꯩ ꯈꯔ ꯅꯣꯟꯊꯣꯛ ꯍꯥꯏꯅ ꯇꯧꯔꯒ ꯑꯩꯅ ꯈꯤꯇꯪ ꯅꯣꯡꯈꯠꯄꯩ ꯀꯩꯅꯣ ꯇꯧꯔꯒ ꯄꯨꯊꯣꯛꯈ꯭ꯔꯦ ꯃꯍꯤꯁꯦ ꯌꯥꯎꯗꯕ ꯇꯥꯏꯞ ꯇꯧꯕ ꯑꯗꯨꯕꯨ ꯆꯥꯔꯗꯤ ꯆꯥꯔꯅꯤ ꯃꯍꯤ ꯌꯥꯝꯃꯤ ꯅꯪꯗꯣ ꯍꯣꯔꯦꯟ ꯊꯨꯒꯦ ꯍꯥꯏꯅꯕꯗꯣ ꯀꯥꯎ ꯑꯗꯨ ꯅꯪ ꯈꯨꯠꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯈꯔ ꯂꯩꯅꯤ ꯍꯥꯏꯔ ꯃꯍꯤ ꯌꯥꯎꯔꯝꯃꯦ ꯃꯅꯨꯡꯗ ꯁꯥ ꯃꯔꯣꯏ ꯌꯥꯝ ꯌꯥꯎꯋꯦ ꯅꯪꯒꯤꯁꯦ ꯃꯇꯨꯡ ꯉꯥꯛꯇ ꯂꯧꯔꯗꯤ ꯅꯨꯡꯉꯥꯏꯗꯧꯅꯤ ꯃꯔꯨ ꯌꯥꯎꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯃꯔꯨꯗꯣ ꯐꯕꯠ ꯂꯧꯊꯣꯛꯑꯣ ꯍꯥꯎꯗꯤ ꯍꯥꯎꯋꯦ
상자. 뭐야? 너희도 이거 빼야 해. 상자. 신기하다. Maluda. Maluda. Jaga. Maluda keren gua. Ngay khô. 이제 마루가 그런 거. 아? Răng của rồi đó. 그냥 겨. 얼마 파이에서 옹알이를 또. Punishment तो हर ngã là khăn là cái tao hal là cái món đấy cái tao bây giờ